नुमित कुन्नी तुमिना लेरुरब किम जोंग उन मियाम मांगदा थादोक्तुना पब्लिक फंक्शन सरु याखरे किम जोंग उन की हक्सांगी फिबंग मतंगदा सयोल कया मुक वखन सागत पर रिपोर्ट कया फोंनखिबा मतुंग थांगजे नुमित नॉर्थ कोरिया की स्टेट न्यूज एजेंसी KCNA लेबा असगी लीडर असिना कैपिटल प्योयांग के अवांगदा लेबा फर्टिलाइजर प्लान अमम पुंगफाना लोसिनबगी थौरमदा सरु याबगी पाव अमा फोंखरे मदुना एप्रिल 13 की मतुंगदा महाना मियाम मांगदा थोलखिबगी अहाम रिपोर्ट ओइरी KCNA na phongdokkhibada kimna irani miki thoromadada ribbon kakhi amasung thoromadada saru yakiba singna supreme leader da nil khongdona harau tayamba utki KCNA na phongba photograph singda ribbon kakbagi thoramda saru yarba etching amasung plan da tu toriba loina riba official singa kimga wari sanabada mahana harau tayamna nopagi saktam sing uba phangki official rodong sinmon pausegi website ta phonki photo singa tu achumba berba yai haibagi matang da agency na verify tawba ngamkide army amsung ruling party ke official sing amsung project da thabak tarba miyoi singni haina phongdokhiba deliver singi marakta miyoi kaya am face mask sing sina bagalorena kim amasung mahaki etching thorom da saru yaraduna leiriba podium da ki thamna leinaki North Korea na huzu phawta coronavirus ke case amta report tawba leitabaga loinana laichet asibu thina bakan ma thorang kaya lokal le haina mamang da phongdokhrabani kim na miya mamang da matam sanga tholodabagi maram amadi coronavirus ke mayok da mahana section thorang sing lokhatpadagi oiramba yai haina mamang da South Korea ki source kara palladuna report kara na phongdokhrabani thoroma da kim galoina kiba singi manung da mahaki masanapi Kim Yong Jong yauna North Korea ki senior official sing bakok thongba mahaki Ed Sing State Affairs Commission ki vice chairman Park Bong-ju amasung cabinet premier Kim Jae-ryong yauki amaromda Kim ga mari lenaba KCNA gi report adugi matangda hojik pawdi comment pining de haina US President Donald Trump na phongdokkhre amaromda numi nifuni pangi matungda Spain ni miyam mapan thoktuna sajen toba hounkhre coronavirus pandemic na maram oduna Spain da lockdown thamkibadagi numi nifuni pani gi manungda ahanba oina leibak asigi miyoi million kayana mayum dagi thokna duna mapan da sajen tounakhre Ipo News ki report na hai essential workers singi damang natana Spain gi miyam yum dagi thoktuna thabak toba yakhidi leibak asigi miyoi million ni putere ki manung dagi ayamana chara thanaba polam natraga hidak langthak leiba natana March 13 dagi yum dagi mapan thona khidi leibak asigi angang singi oinati April 13 dagi ahal lamaga benaraga yum dagi mapan thokpa yahanki hojikti angang sing asi ahing nongyai pung 12 amasung numidang pung 3 ki marakta ahal singa loinana yum dagi thokpa yare hana official sing khanganki I ka hena tin baki phibam lakhandana mai damag health minister Salvador Ilana miyamda sajel tawna bagi strict schedule piduna individual sing ayuk pung 3 amasung ayuk pung 10 gi marakta amadi numidang pung 9 amasung numidang pung 13 gi marakta exercise amasung walking yagani hana lauthoki health ministry gi direction matungina miyamna nomada muktamak satkadabani makoina imungi miyoi amaga loinana satpa yai tawigum sung mayumdagi kilometer amadagi hena sathokpadi yaroi sporting activities sing tawgadaba miyoi singna municipal area gi manung channa makoigi activities sing pangthok chaba yai tahi humdra helaba miyoi sing amasung imungi miyoi yauraga mapanda thokpagi tangai padaba leiba miyoi singdi ayuk pung 10 amasung numi yungba pung 12 gi marakta amadi numidang pung 3 dagi 9 thokpagi marakta mapanda koi thokpa yagani haini